sing condition amata yaudana thadoraknaba amadi baby tsunami sigi case thasi taratare fawbagi manungda CBI da sinanaba takdona lengakta matam thakre Mafam kayada baby tsunami sigi langla langjin puthoknaba miyamna paksana khongjang sangsinkhre police na wakan mifam thugairubadagi irang thokre Patnadagi Manipur Police amasung Patna Police na fakiba Maoist Communist Party ki luchingba sapamcha kangleipal yauna lalhoba ahom Imphal da purakre Chakotpada Human Resource Fagathanba Yamna Mathau Tai Haina MU gi Administrator General Singna Phongdokre Amadi Kunmapan Shuba All Manipur Shooting Competition Lisingani Taramapan ngasi loisinkhre Journalist category da TOMTV ki paumi Onelna goal ani lokre Krumjari Times of Manipur News ming tabiri bapuna upu Elizabeth na taram nokchari hauzik miyam da pau sandok na pizari Baby tsunami sigi matangda police na fakiba JSC gi thaumi amasung khongjang loiseng condition amata thamdana khudakta thadokadabani Manipur lengakna JSC da case asi CBI da sinagani haikiba du thasigi tarataret fawbagi manungda thabakta onthokadabani Baby tsunami yum ki miyoi singda police na harassment piba khudakta lepkadabani amadi mahiroi singna iho hobada police na ka henba thawong chathaba condemn tawi loinana khudakta lepkadabani haina thangmaiban kendra development organization tangdogi maikaidagi wafam kya thamlakli ngasi thangmaiban kendra gi mafam amada pangthokiba pawgi mifam amada tagdo youth wing travel forum gi president Gaidong Gangmaina haikibada baby tsunami misi asi police na suicide ni haibasu misi asi suicide ni haiba thangmaiban gi miyamna sukya yaba ngamloi baby tsunami misi asi ningthijana plan tawba murder ni haibasi mayek senglaba wafamni lengakna mara leiba miyoi sing athuba matamda book tawgadabani loinana ihawasida fazin khiba miyoi sing loina condition amata thamdana thadorakadabani haina mahakna haiki aba saningai thangningai tumdaningai khangdana Maisa kya kharingai matam sida Manipur Sarkar na Home Department na harassment PBRoi masigi matang da Chief Minister Education Minister tumina daibse soyaroi haibidi police amana natraga laibo Home Department na tokthokpa khuding makse Home Department gi Home Mantri gi concern ni aduna isidi we strongly condemn asimdi khongpham se handok piu haibise thangmeben gi parja adoga tagdogi taraptaki akanba appeal ma tawjabani Mahairoi baby tsunami sigi langla langjin putho fazin khiba JSC gi thaumi sing condition yaudana thado haina taksiladuna miyamna khongjang sangsinba leptri ngasisu uripok tawrangbom leikai nagamapal singjubung leirak uripok lai khulembi Koirengai Bazar Iroi Semba amadi Singjamai Yumnam Lekaida miyamna wakat mifam chathakre Tera sapam leirak sangai theldasu maikai adom gi miyamna sinduna leihidraba baby tsunami sigi asengba langla langjin puthoktuna chenaba mihatpa dandi piu haiduna wakat mifam chathaki Lamfel Kombirai Kaithel Uripok Kantin Manak Uripok Polem Lekai Uripok Achom Lekai Lalambung Makhong Naurem Thong Khulem Lekai Samusang Uripok Khuman Them Lekai Yambem Lekai Sorbon Thingel Uripok Maisnam Lekai Gopal Jilairak Khoisnam Lekai Tongbram Leirak Khurai Lamlong Bazar amadi Singjamai Yumnam Lekai da miyamna khongjang sangsinki Pai, aidi sangalai, aidi ina kunbani haibagi mawongda namda jana thambibo oragati aikoi praja karam ni hingu haibano paliba sarkar na sumasi miyang jangbiu aikoi masai da waro karim leijaroi karim mamagi misi jana aseng balang lalang din puthok pipato madu ne khoi na pamjari pase khangjadraba praja miyam thingja khangna basima khaktang di thambira musine khoi paliba go men khoi na haijaning pamjari wafamje
सरकार ची मी हालगा मी सिरगा सुमाई चोंतना धरना करपम अमा कतो मता मांगा कोला अखोइ से सौखतनबा लाखनरेबा करम्ब पॉलिटिक्स नो बतौबिरि बसे मसी पुनमक्से अखोइना खोरमदुना हाइजेरी बेबी सनागी असुम वेन पुथोकपियु ममा मपादा ताइनबिगनो अदु ओइबा यादा वांगांबिबानु सरकार की फम चौ चौ पाइबसना लंदोनी ना लोइना लैग्रब्रा हाइसे मिपुम खुदिमंगना हारबा वाफमनी बेबी सनागी मिसी यानिंगदे मिसी असिगी असेंगबा लंगला लंजिन पुथोउ अमदी मिहातपा दंदी पियु हाइबा दाबी तौदुना ngasi uripo khoisnam lekai dasu maira paibi amadi maikai adomgi miyamna wakan mifam famkhre wakan mifam famlingai pulisna wakan mifam adu thugai baga loinana seminar sidokpaga loinana poster na chingba segai duna honakhi maduda miyamga pulis kan ngai hak muknakhi maduda pulisna bebi sana matomta suicide tawduna sizabani haibana chingba wafam fongdorakpadagi miyamna asawba poknakhi इचागी दमक्तने न मिहा चादबदुगी ngasi bawda phamaiba mayamse ngasi dharna phamona phambasida pulisina laga hairamise misi se mathanda marnai sijaba society ni noida kanana society ki damakta kanana noigi mi harpa puthokpi ge dori bano darka ta de loi sallu hairaga ne loina sidok pire loi sidok thamme phamganu kana roi mathanda sijabani man hairamise noi khangdabra diary daga iramme mathanda society tawjabani haibase mana yam kanna hairame sigi se police ingo cha hai police to mana yam kana haira me kano society tawraga sijabani masa mathanda sijabani mi hat pa karano no putho haibado oiroi daba wafam ni dana phambiganu loisallo na sbai tawraga sidu meba aduna aseng bado akhoina pami se mathanda sijabani haibasina yadori bra natraga magi singnaba michi jige singnari ba mawong che je sina khangde amana khangde praja mayam da aseng badong ta khangan bi wa pese ngasi aina thamjari basin अमरोमदा इम्फाल वेस्ट की संगाइथेल दसु माइकै अदोंगी मियाम अमदी मैरा पाइबी लुपना सिंदुना बेबी सनागी चिंगना निंगाई ओइबा मिसी असि यानिंगदबा फोंगदोकपगा लोइनना मिसी असिदा चेनरिबा सिंग आइनगी मतुंग इना अथुबा मतमदा मतिक चाबा दंदी पीगदबनी हाइबा दाबी तौदुना वाकत मिफम फमख्रे वाकत मिफम अदुदा बेबी सनागी मिहात यानिंगदे वी वांट जस्टिस फॉर बेबी सना अमदी बेबी सना मिहात की अचुंबा पुथोकपियु हाइना थाबा प्लेका सिंग सिजनखिबगा लोइनना मिसी असिगी मतांगदा पेंदबा वफम सिंग फोंगदोरखि पुनमक सिंह अखोई संगाई थेन थोजांग खुन अनीसिना जेसीना चथरिबा हारिबा थबक खुदिमक्ता पन खुदिमक्ता थबक खुदिमक लाको मतमदा अखोइना सरुक याजगनी अखोइना मयोंग यागनी इसा लैरि इसा सु पुनमक सिंह सिगी खालगा अखोइना तुंगी युबिरेंगी तमता खालगा अखोइना ngasi सिगुम्बा धरना जे चथबनी बेबी सनागी मिसी असिदा चेनेबा मियोइसिंग अथुबा मतमदा पुथोकपियु मसीदा पुथोक्ट्री फाव जे इसिना संगकपा खोंजंग खुदिंगमक संगाई थेल अमसुंग थुजांग इमा इबेल सिंगसु सरुक याजगनी अमरोमदा लाइरे नोंगाबी मैरापाबी लुपनासु बेबी सना मिसी यानिंगदे जेसी की थौमी सिंग अथुबदा थादोउ हाइना ngasi लंगथवाल कुंजा मखा लेकाइदा वाकत मिफम चथखि वाकत मिफम अदुदा सरुक याखिबा लुप असिगी सेक्रेटरी खाइदेम ओंबी कमलाना बेबी सनागी मिसी असी लंगला लंचिन अथुबा मतमदा पुथोउ खोंजंग संगसिनखिबा महिरोइ सिंगदा पुलिसना चथखिबा थवोंग यानिंगदे हाइखि अखोइगी मी कुंथ्रागा मंगा छात्र कुंथ्रा मंगा लेबा मफमसिदा अखोइगी थौरि यारगा सी हाइबसिमा अखोइ तसेंगना मसी याजनिंगदे मागी मिहाथे तसेंगना मनुंगदा करिगुंबा पोट अमा लेबा माले अदुना अथुबदा सरकारना अरु वारु सलम पुबिरगा चपचाबा अखोइगी अमा फोंदोकपियो हाइना अखोइ मरापाबी माइकैदगी अखोइ वाकत मिफम को लोइना अखोइ पेंदबा फोंदोकचरी अदुना मखा ताना होजि होजि चंगसलक खोंजंगदा अखोइ जेसिना चंगसलक खोंजंग अमदि लेबाकी मियामगी चंगसलक खोंजंगदा अखोइ अदुम लिंगदना अखोइगी अरु वारो सलम पोक्ति फोगदा अखोइ खोंजंग हनबा लेतना अखोइ चंगसन जगने हाइबसिमा अखोइ मरापाबी साइतगी अखोइ थमजरे संगाईपुरौ महिला मंडल नुपी लुप अमदी संगाईपुरौ नहारोल क्लब अनिना पुना सिंदुना बेबी सना मिसिगी अचुंबा लंगला लंचिन पुथोक्तुना मरा लेबा सिंग चैराक पीनबा तक्सिंदुना ngasi संगाईपुरौ तिदिम रोड ऑयल पंप मनाक्ता वाकन मिफम फमखि Paragon Club Cum Information Center Khurai Tinsit Road Amadi Mairapabi Mothers Association Khurai Anina Kusam Naraga Baby Sanagi Misigi Matangda Lengakna Athuba Matamda Langla Langchin Putoktuna Maralgi Matung Ina Cherak Pinaba Taksiladuna Ngasi Wakat Mifam Pamki En Baby Sanagi Mihat Yaningde Mihat Asigi Achumba Langla Langchin Puto O Haina Wakat Mifam Ama Kairang Island
Development Organization asinduna Karang Boating Complex asu phamki wakal mifam aduda lamdam adonggi maira paibi amadi mahiroi kayasu saruk yakhi makhoina kholau kayasu lauki. Women's Development Association Pasoi Part 2 makha lekai na sinduna leikidraba baby sanagi matangda ngasi lekai asigi ima singna wakat mifam phamduna pendaba kholau kaya laukhrei. WDA gi President W Memchana lengaki mathakta pendaba wafam kayasu fongdoki. Ngasi akoina pasa ngasi hojik Manipur da paliba sarkar BJP ki sarkar kanabu yengduna leidi prajana chiyongna waraba matam masida BJP sarkar ki membership amtana MLA mantri madolam tana thorok tana praja miyam da karigi nungai taba sing asi phajan bidana thamoy asi penna ba karigi haibidri landoni ki choki marum da lotana leidi bara BJP sarkar thorokada bani praja ikhoida chumba waba tarba matam masi We want divisionagi mi HBI da division agi mi HBI da Ngarang Ichel Nachal Kangjabi leraki maira paibi amadi KYC Kangjabi gi thomi singna saruk yaduna baby sanagi achumba wayal pina batak sinduna nagamapal da wakat mifam chathaki. Baby sana misi amadi masigi matung tarakpada mahiroi sing mahi tamba fangdabadagi matangda Standard Robert Higher Secondary School Students Welfare Parents and Guardian Association asinduna miyam gi oiba khana nainaba mifamama ngasi singzamai baigabati laikai community hall da pangthokhibaga loinana warep ahum lokhrei. Ngasigi mifam aduda mahiroi lup singi mihut sing amadi mahiroi singi mama mapa sing su saruk yakhi. Mifam aduda baby sana misi asigi achumba puthoknaba sarkar da taksinba JSC na changsalakpa khongjang da sagatpa mahiroi singi transfer certificate darkar leba matamda school authority na piba amadi mahi tamba fangdriba mahiroi singi tungi punsigi damak mari lenaba authority amadi sarkar na thabak paikhatpa haina chingba yauri. Mayro division sanu gi atumara wayel athuba matamda Manipur ko mena puthok annabagidama dakshinba haina ngasigi famna lemna ki loina JSC na lokalapa kongjang chimdesu mapung phana sogol haina su yana ki haibsna ham wari wari ani su wari to kita modification to jere mayang gi pam bagi matumina ani su wari tana akoi gi ngasagi kano dene ahum su wari ani su wari hajara ge mayro singi tungi oiba school asidagi transfer certificate darkar leiba matamda ihanba hainasu maramato ina yana resina ni suwari warega ahum suwari sina kitang ko myam kana modify to jabani ahum suwari to mahi masing tamba pangdana leiba standard over high secondary school gi mahi sing athuba matamda mahi masing tamba hawannaba amadi masigi damak sarkar da amasung mari lena sing da appeal to ba amasung taksin ba sida ahum suwari warega Maoist Communist Party ki luchingba sapamcha kangleipal maitai atopa mingna Chirailem atopa sarat chahi kuntra taret apokpa Siam Sundar leifam nongada awang leikai ngasi ayuk pung 13 kun taba matamda Delhi dagi Imphal East District Police ki kangbuna Imphal da purakhrei kangleipal Imphal gi airport ta thunglabaga Imphal East District Police Commando gi kangbu amana airport tagi bulletproof gypsy amada haplaga khonglei thuna pukhi Sapamcha Kangleipal Hokiba Sagol se numita Manipur Police amadi Patna Police ki apunba kangbo amana Patna Junction manakta leiba Hardin Road tagi loop adugi Finance Secretary Wawagai Therapy saktagi Wahengbam Thoi atopa mingna Thawai lakpa chahi kuntra taruk apokpa thaba amadi People's War Group ki maru oiba luchingba ama oriba Brahmapur Thangapan mapandagi Kangabam Rosan chahi kuntaret apokpa leikidraba gogoga loinana fakhibani makhoi ahum haukiba irai numita Patna Kota puthoklaba matung Imphal da puraknabagidamak numit manganigi transit remand lokhibani Ningsingba yabadi Manipur Youth Forward Front ki President oikiba Kangleipan Loop aduna kumja 2009 da sinduna Manipur Press Club ta pangthopa thauram amada leibaki mayokta wangangi haibagi Manipur Police na fakhibani mahak masagi anabana maram oiraga judicial custody oina Janims ki security ward ta thamlingai kumja 2009 gi December 19 amadi 18 gi lonaba hingda mafam adudagi nanthoklaga chenkhibani Nakalamaramda Hiramasiga Mari Lena SP Imphal West ki conference hall da pangthokiba paugi mifam amada DIG Thimthing ngasangbana Bihar ki konung Patna na
आयना थिंख्रबा लालहौबा लोब KCP Maoist amadi KCP People's War Group ki mioi khara leire haiba akaknaba paw ma phongbadagi Porompat SGPO Additional SP Sankarjit loitong bomna luchingba Manipur Police ki team amana changsinduna Bihar Police ki matenga loinana makhoi sing adugi khongun liba horaki Haukiba August ki tang nipan numita hariba mioi sing asi Patna Junction area da leire haiba khangbadagi Bihar Police amadi Manipur Police ki combined team na KCP Maoist ki chairman Sapam Kangleipal Maitei Elias Chinglen Elias Sarad KCP People's War Group ki finance secretary Thoi Luang Elias John Elias Thawai Lakpa amadi Loop Asima ki active member Kangabam Roshan Faba ngamkhibani haidi Information that he, along with Thoi, whose name has frequently cropped up in the recently banning of the schools of the Catholic schools. We have been hunting for these two characters, and we were finally able to locate them somewhere around Patna. So we sent a team of the Manipur police, 6 of them we sent, and with the help of Patna police, we were able to arrest them on the night of the 8th August 2019 from Harding's route, that is Patna, near Patna Junction, near the railway station. While we were able to arrest Kanglepal, along with Thoi Luwang, whose name is even Thawai Lakpa, along with him, one hardcore other cadre is we arrested is Kangabam Roshan Singh. Nakalamaromda Hokiba August ki tang tarada Manipur Police ki team amana ain kaina semjin sajanba Aadhaar card paraga changlakpa Myanmar citizen tarok Imphal International Airport ta fare hari faraba mioi sing adudi Kunblu Mantle dagi Yarjanlin chahi kuntaret apopa ong niwat miyak Myanmar dagi min oo chahi kunmapan apopa Winten miyak Myanmar dagi Su Koko chahi kunhumdoi apopa Kyo Koko Pinmanar Myanmar dagi Mo Sat Niang chahi kuntaret apopa Kyai Myon Min Tanien Thar yi Myanmar dagi Ni So chahi kunmanga apopa Uchin amadi Yangon dagi Jo Min Than chahi kunmari apopa U Tin Thang kawi haidi faraba makhoi taruki manungda ahum amadi Manipur gi address sijanaduna Manipurda macha saraga changlakpani ahum amana Hyderabad ki address oiba document pairambani haidi Makhoi taruk mak Hindi, English, Manipuri amata thokte subnatagi Urdu marol khaktamak khangi maming su onthok laba makhoi dagi semjin sajinba Aadhaar card sing ATM card ama amadi Myanmar gi oigani thazaba cash memo amasu yauramba thengnakhi haidi You are not able to give any of their documents of their origin or for their purpose or their destination. So something is very fishy. We are actively looking into it. We want to ascertain why they have come and why they have used this route and why they have been using these fake documents to enter through Manipur. So it's a concern of all of us. And we need to prevent such activities using Manipur as their routes for illegal means. We have identified some of the agents also and we'll be making an arrest very soon. Makoida question to rakbaganda examination to rakbaganda makoina haibashe. Madrasas tigi makoishi training to thorak pane haiba. Delhi gumba, Hyderabad gumba, aikoigi various madrasas tigi thorak pane haiba makoishi. So are there more such people who are going to use this route? Or are there more outside who are involving in all these illegal activities? So this is one of our focus of our main investigation, and we hope that we will smoothly uncover all these things at the earliest. India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West. Phone number 0385 2440164.
SRM IST Delhi NCR Campus Ghaziabad, India's most trusted educational institute. Be a part of success and let's go ahead. Breaking matungda taram nokchari. Exploring a better future for mankind haba hiramda nomagoiba youth conclave ama ngasi Sangai Continental da pangthokrai. Sangai Express amadi ISTV network anina sinduna pangthokhiba conclave hawdopagi thoram aduda MU gi Administrator General Singh Sangai Express ki publisher S Nisikanta RIMS की डायरेक्टर प्रोफेसर ए सांता सोशल वेलफेयर की डायरेक्टर NG उतमसु सरुक याखे टेक्निकल सेशन यावना पांथोकदबा कनक्लेव अदुदा लमदम सिगी मही मसिंग तमलिबा नहा कया सरुक याखे अथोइबा मिथुंगलेन की वारोल पीरादुना MU की एडमिनिस्ट्रेटर जनरल सिंहना महाकना इम्फाल दा लाकपा मतमदा लैरंबा फिबम अदुगा हौजिक्का अहोंगबा कया लाकले चौखत माइकैदा अहोंगबा कया लाकले लाइक लाइसु हैरबा महिरोय कयासु लैरे खुनाय अमा चौखतपदा ह्यूमन रिसोर्स फगत हनबा हाइबसे यामना तंगाई फदे लमदम अमा की सेन थुमगी फिबम फगत हनबदा ह्यूमन रिसोर्सेस हाइबसे यामना मरु ओय मसीना लाइरबा मुथत हनबदा अचौबा मतेंग ओइगनी ngasi pangthokliba conclave asina nahasingda achauba mateng amadi oiragani haiki. Somebody a few days back was telling me in New Delhi that look at Manipur, look at Israel. Israel area, the total area of Israel is 1 square kilometer less than Manipur. But Israel is able to produce food grain and export. And Israel has no water except one river. Here in Manipur there is plenty of water. We have invested so much money on the irrigation. Still we cannot feed our own population. This is because we have not utilized these resources properly. We have somewhere missed that thing. So we need to skill ourselves and we have to manage our resources well. When you look at the resources of people in Manipur, I have been seeing it for almost 30-35 years. KFNPD Minister Karam Shyamgi Humpusuba Mapokumo Numit Kamari Lenana Ngasi Langthabal Kendra gi Manung Chanba Mafam Singda Koina Chatuna Pukchil Singna Thabak Suba Miyoy Entrepreneur Kayada Selgi Mating Pikre LJP ki Party President Vice President Ani Amade Minister Masamak Yaudana Langthabal Kendra gi Manung Chanba Mafam Singda Chatkiba Yengsin Khongchat Aduda MLA Local Area Development Fund Thadaduna Sakiba Yum Kayasu Yengsin Ki ngasi khongchat aduda lilong chajingdagi mobile rice mill gi project ama paikhatnaba khaidem arun langthabal kunja mayai lekaidagi electric ki fisakon saba sagol sem ratan khongnang faidek pi dagi senjangi kon haiba thongam goroba sorokhaibam lekaidagi chanaba potlam sing puthokpa morangthem anan lilong haribi awang lekaidagi tayar gi pothok sing puthokpa leimopopam nandakumar amadi chajing karam dagi karam raghuda selgi mating sing asi pikhi ngasi khongchat asiga mari lenana Minister Karam Shyamna mi ama oina poklabadi ninghanaba laitana honarabadi mai pakpasi soidrabani ngasi paikhaliba thabak thoram sing asi thabak wana sujariba miyoi sing aduna tawriba thabak adu sak khangbiba oina pukning thogatpani lamdam asida daita leiba suba nomba kanba naharol kaya semgatnaba honagani Luchingba singna miyam gi awabada saruk yaduna miyam ga puna chatminarabata lamdam asi chawkhatpa maikaida khumang chawsinba ngamgani haiki ngaidana akoi khuding mana sumba prajagi tholakpa awa ana adagi leita laira mayam si yengsilagadi akoi sasongi tonganba mahaw ma piba ngamgane habagi thajaba lai akoi honorable chief minister na magi yamna initiative oiba wakalona mada startup program hodokre adu startup program dadi interview face tawba adagi magi activities mayam ma utokpa darkar laiba aduna startup program da adi charuk yaraga even interview the face tawjaba ngamna ban harol kaya manungda magi skill haiba singba mayam du lotna lairamiba mayam du adi chawrak ba khara
adi miyam da khangan bagi tanja du laujabani Imphal West ki Thangmaiban Thingel Maruda ngasi numidang pung 7:10 rom chatpa matamda Orissa gi Jaspur district dagi haujikna Kangjabida leiba Jagabondu Malik kauba chahi 18 suraba nan Manipuri ama nomai kaplam lei mahak pai fitting tauba sinmi amani hairi oi thangba pukchepta panba nomai maru ama thabakta fongdok khibagi khudam leirami mahak haujik Rims Hospital da pukhatuna laikatnari hairi Maibam Uchiwa GP ki manungda maikhu chendaba GP ama oinaba pandamda ngasi GPS ki pradhan Wangjam Ongbi Premabatina imung chamaromda chakthong kya sing lemna yenthokre mayang Imphal Maibam Leikai da leiba pradhan asigi yumda pangthokpa chakthong kya yenthokpa duda GPS ki tongan ba ward singi ward member kaya su saruk yakhe Muslim singi kumai it kamangoi nana yenthokiba duda atopa imung kaya dasu yenthoki Amaromda gas yenthopaga loinana Manipur Sarkar ki Chief Minister ki Haksel ki tengbang CMHT ki karsing su yenthoki Pradhan Wangjam Ongbi Premabati na haikibada GPS ki manungda leiba ward 15 ki manungda yaribam khai maikhu thoktaba imung ama oinaba honabani Uzala gi makhada piriba chakthong gya singasina imung kaya maikhudagi kanba ngamlagani amaromda ana ayek thonglakpada kharada orabasu mating oinaba CMHT gi kar singasi yenthokpani haiki gas asi ahambadadi koi yang wana sagi phangamde adubuji ekhoigi aigi GPG gi hek thangna laiba santhel haibasida ekoi nakna sigi kanoji connection ji pibire adigi phaksaw do su pi haiba mafam mani stake koi pose logjaraga asigum lomanga sigi praja gi koi pose sinajabani praja da ko sinajabani aduna matung tabasu ai kanna honaraga hek phangdaba ngai areiba lehauriba अखोई फंगदबा मियोई सिंजो इना फंगनगनी हाइदना अखोई वार्ड नंबर वार्ड की मेंबर सिंगल लोइना अखोई पुन्ना खुसम नजरगा हारिबा पोट असे मखा चथना ए दुमक पिजगनी हाइना हाइजरी State asida leiriba rehab sing asigisu chatna kanglon ama thambinaba state sarkar da haijakhiba leirabasu karimata tawduna leiri haina Drug Rehabilitation Center Union of Manipur DRUMP gi Secretary General Bikram Laisram Nangasi Manipur Press Club ta pangthopa paugi mifam amada fongdokre DRUMP gi thaupuba kayasu saruk yakhiba mifam aduda Bikram Laisram na makha taraduna tongan ba rehab kunmari rom na semba DRUMP asina rehab singi oiba awat apa amadi hena fibam fagatna ba honabada ahenba mityeng changani Rehab sing chalairiba private rehab sing na kari fibam da chalairi kari kana ba piri haibadu chatna kanglon amada thamnaba Manipur Sarkar ki mari leinaba singda guidelines sama sembi naba haijakhiba laikre adubo haujik fawbada Sarkar ki maikaidagi paukhum amata lakpa laitri rehab singi yaifana ba pakhatpa thabak thoram singda miyam na mateng pangbiu haiki Asian khara thangat pasi akhoi gi side gi su mase yamna munna khanaraba matungda makoina lalamagasu ngasagi reborn sina lalamagasu akoina moigi support agodobu leite aduga karigumba dark forum sina kaigumba allegation do lalba aranbada yumpham oiba oiramagadi akoina reborn gi side da lepaga dark forum da legal gi shoot tawbada akoi su yauna mating pangani sima yam clearly akoina dark forum side da thamningi Haukiba me kunmapanda mihathina hato pikrabi naurem rekha mihat kamari lainana semkiba jesina yanakiba warep sing nathairaga imung manungki miyoi singa jesibu mingchat thina ba honarakpagi mayokta ngasi singjamai thokchom lekai amadi chongtham lekai na sinduna miyamgi oiba mifam ama pangthoktuna warep kaya lokhrei ngasi singjamai thokchom lekai club ta pangthokiba mifam aduda laukiba warep sing adudi leikidrabi rekhagi machanupi mari mata singna jesibu lana uhanna ba honarakliba si yawangamloi jesi gi miyoi singna rekhagi mapuroiba dijamaniga khatnai hairiba si jesi ga mari leinade leikidrabi rekhagi machanupi ani asi social boycott tauba amadi makhatana reform tauba yauri Mifam aduda saruk yakiba JSC convener TH Ranitana misi asi matangda JSC na pamdaba thogdo amata lekai asida thokhan khiba leite haiba wafam sing thamlakhi nungan baduda amuk sille aduga yenge haiba chichu yenge hairaga
अमुक फोन फाउनब मतमददि अखोई लाक्प ngamaroy civil society organization खरागा लोइनना अतोप मफम अमदा पुंसी लेकाइददि अखोई चंगकप की हाइरे अदु ओरदि अखोइना अदुदि नखोइना अखोइदा ओइदब पातब हाइजलगा अखोइना जेसी मरक्ता चिंगनरिबा सिंगमी हाटबा यावदना लेरे अखोइ इपादी मरा लेजदबनी सुमाइना हाइजलगा मपाबु थैदोकनब होटनबा अरानबा मीबु थैदोकनब होटनबा मोइ मचासिंगी थौंगसे अखोइना यानिंगदबदिगी ngasiगी मिफमसे अखोइना civil society organization sing कौजरगा थंगनब लेकाइ सिंगी मैरा पाइबी सिंग कौजरगा क्लब सिंग कौजरगा अखोइना पांगथोकजबनी Directorate of OBC and SC की मखादा चलिबा चाही लिसिंग नितरा निपान तरा मापन की ओइना खंगलबा बेनिफिशियरी सिंगदा टेलरिंग अमदे एम्ब्रॉयडरी की मशीन सिंग यंथोक्रे ngasi North AOC दा लेबा मोबेट की ऑफिस कॉम्प्लेक्स पांगथोकिबा मशीन सिंग यंथोकपगी थौरम अदुदा OBC and SC की स्कीम इंचार्ज एन जोगिन अमदे ऑफिशियल कयासु सरुक याखी ngasi thauram aduda chawrakna beneficiary chani romda machine sing yanthoki thauram aduga mari lainana scheme officer and juginna kumja lising ni tara nipan tara mapan gi oina beneficiary lising amaga chamaga kunmanga gi manungda OBC na embroidery gi oina chatret ka marifu tara taruk amadi SC gi oina tailoring da chamri ga marifu taruk amadi embroidery gi oina beneficiary chani yangkhaini tangkak naina machine sing yanthopagi thabak asi paikhatpani haiki ngasi asi akhoi pijari basi mobes haiba office da OBC ne AC department gi akhoi simba godown oibani hangba jaga yenga OBC AC gi asumlaba mobes haiba office akhoi department sigi makha da chalai ba dumba society ni sigi godown hangba jaga da akhoi stock toro thamani ngasi asi OBC ne AC gi punna hana token akhoi APR submit tawkhraba aduma beneficiary singi masing sama yankai sama kai tailoring embroidery पुन्ना मी चाहुंगुंबा अखोई ngasi जे पोट पिजेनबा थौरांग तौजेरी डेमोक्रेसी की माइखुम उप फैसिज्म इंडिया की हुम्बुद्रा हुमदोई शुबा इंडिपेंडेंस डे थौरम मणिपुर दा पांगथोकपदा मपुंग फाना अथिंगबा थंबगा लोइनना लाक्लिबा ऑगस्ट 15 टोटल शटडाउन लाउथोकले हाइना आइना थिंख्रबा लालहौलो यूनाइटेड पीपल्स रेवोल्यूशनरी फ्रंट ऑफ मणिपुर UPRFM की इंफॉर्मेशन एंड पब्लिसिटी सेक्रेटरी की एल रोलिन एलाइस थौपांगबा मैते की चेरोल अमना हाइरकली चेरोल असिना मखा तारकलीबदी कंगलेपा के हिस्ट्री अमदी हौरकफमगा मरी अमतदा मरी लैनखिद्रबा कॉलोनियल इंडिया की हुम्बुतरा हुमदोई शुबा इंडिपेंडेंस डे थौरम असिना मांगहन बीख्रबा कंगलेपाक मियाम की निंगतंबबु महुत सिंदुना मियामना नमथबा यारोइदबा लूप असिना पुंग 18 की टोटल शटडाउन असी अगस्त 15 की नोंयाई मतुंग पुंग अमदगी नुमित असिगी नुमिदांग वाइरम पुंग 3 फाउबा मणिपुर पुंबदा थमले नुमित असिदा मसागी निंग तंबबो मत्पीख्रबा इरैचा सिंगना मखल खुदिमकी सिंथा लेपिदुना युम युमदा लेबिबगा लोइनना कॉलोनियल इंडिया की इंडिपेंडेंस डे असिदा सरुक याबिगनु UPRFM की टोटल शटडाउन असिदा पुंसी कनबगा मरी लैनना हिरम सिंह हाइबदी अना आयेक धर्म कर्म मीडिया अमदी इसेंशियल सर्विस सिंगदी कौंसिल लोई हाइरी ऑल मणिपुर यूथ प्रोटेक्शन कमिटी AMPYC na sinduna one day discussion on instrument of accession haina mingthonba nomagi oiba khana nainaba mifam ama ngasi Imphal East ki chekonda leiba CCSK ki office ta pangthokre ngasi gi thauram aduda AMPYC ki president Laishram Siam Kumar na Instrument of Accession 11 August 1947 asi mamang chahi singdagi hauna lisang sitna pangthoktuna lakli masi pangthokpagi maramdi hauzik India amadi Manipur ani ki marakta thokliba political conflict asida aikhoigi oiba permanent solution ama darkar oibadagini lairiba issue mayam asi matau karamna waroisin purakadage haiba matamda instrument of accession asi yamna maru oi Manipur da hauzik thengnariba issue sing amadi tangdu laita dabasina mayamdagi opinion lauraga kari tausige haibadu khananaba ngasigi mifam asi pangthokpani haiki मत अयत पीब यादे है पोल यावरी मसिन ताई मणिपुर मजर एग्रीमेंट असी चनफम थोकते मणिपुर मजर एग्रीमेंट चनदब तारगदी अखोई इंस्ट्रूमेंट ऑफ एसेशन हाइना तौनख्रिबा अदुगी थाकता अखोई अखोइना थाकता हंजलकांदा अखोई मणिपुर इंडिया की मरी से लेनसी अदुगा अखोई के सोल्व तौसे हाइबनी अखोइना थमजरिबा वफमसी एंटी इंडियन ओइबा नत्रगा सेपरेटिस्ट के वफम नत्ते अखोइदा हौजिक मणिपुर दा हौजिक थेंगनरिबा अवाबा तंगदु लेता दब कया asi मतौ करमना सोल्व तौसिगे हाइबदुगी ओइबा म्यामदगी सजेशन लौजबा म्यामदगी ओपिनियन लौजरगा अखोइ कै तौसिगे हाइबदुगी मतंगदा हेन कुपना पाक चाउना डिस्कशन तौबनी हाइबा वफमसी थमजरि
Thobal District Police ki SP gi mityeng makhada ngarang numidang Lilong Police Alada amadi CSO singi mihut sing yauna chathakiba thiba humba ki thabak chathabada lupa lakh kuntra mari romgi oigadaba number 4 ga konana mioi ani nungai dagi fare faraba mioi ani adu Thobal Moizing Koizin Lekai dagi MD Amar Khan chahi kunithoi apokpa Nurul Haki amadi Khekman Amakcham dagi MD Dr Rahman chahi kuntra humdoi apokpa MD Muhidur Rahman kawi Lakadariba Humbutara Humdo Shuba Bharat ki Independence Day gi mangoinana Nifu Humdo Shuba Assam Rifles and More Police na lokhalakpa section tharang gi saruk ama oina ngasi Indo-Myanmar border manakta thibo humba gi thabak chathabada ngarang nungthil Kenbo bai tongtuna Myanmar rom daki lakpa mioi ama Malem gi kaithelda lupa lakh nifu henbagi mamal oigadaba brown sugar gram chamaga humfumanga ga konana fagatpa ngamkhre Faraba mioi adu Technopol District ki Yang Holland Village tagi let khopau haukip chahi kunmanga apokpa thang khopau haukip kawi Police na Independence Day thauram ki mangoina na lokhalakpa section thaurang oina G31 G15 Women Police amadi Thobal Police Commando ki kangbuna ngasi nungthil Thobal Bamon leirak Mang Lampakta Cordon and Search Operation Chathakre Saurakna Nupa Chani Yangkai Amadi Nupi Kuntra Amamamta Oina Masak Khangdokhi Pauki Merakta Naten Mabre Amatangalozari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom ki leijariba sanada yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi na traga sengde haibagi chingnaba du kokhanbiyo Akupa marol gi damak Lamjingba jewelry da lengsinbirau Lamjingba jewelry good quality is our priority Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidate singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission fanglaba mahiroi singda tha khuding gi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 60% in aggregate. Manipur gi mahiroi singi oina entrance test yaudana direct admission tobiba yagani. Subna taki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261, Natraga 87940262277. Break imatung da taram nongchari makhatawa pauda Thobal wang matabada handakta nauna hangdokhiba Manipur lengaki Ayush Hospital na supply tawrakpa Japanese encephalitis tagi ngakthoknaba Ayush ki guli Belladonna 200 ngasi Wangjing Gram Panchayat ki Pradhan Tekcham Surmila na GPSC ki manungda leiba yumthong chanipan henbada yenthokre Wangjing Hodamba Maningi Mipun Sangda Pangtokhiba Guli Yenthokpagi Thoram Aduda Saruk Yakiba Pradhan Surmilana Hauzik Lamda Masigi Tongan Ba Mafam Kayada Kangdagi Sandokpa Laina Japanese encephalitis na nabadagi mi siba yaurakpaga loinana laina asi sandokpagi chang wangkhalakpaga asida mangjaunana section thorang sing lokhatpa oina Wangjing Gram Panchayat ki manungda leiriba apunba ward taragi yumthong chanipan henbagi miyamda Ayush ki guli asi yenthokpani haithi Lakliba August Tara Tarukta Pangthokadariba Athoba Pebam Chitaranjan Laikhidabagi Ningsing Tauramgi Mangoinana MSF Amadi Film Forum Manipur Ani Kusamnana Ngasi Ayok Bisnupur Kaithel Dalaiba Athoba Sigi Ningsing Kubamda Lamtu Sengdokre Tauramadu da Saruk Yakiba MSF ki President Ngariambam Milan Amadi Cine Actor Guild ki President L Lokena Wafam Kaya Fongdokhi Asigumba Lamtu Sengdokpagi Khudong Chaba si ꯑꯩꯈꯣꯏꯗꯁꯨ ꯄꯤꯕꯤꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ
yaw phangani haibi wakal do thajabado khone thamjari aduna mayam punamak akhoi gi film gi lajeriba film factory gi imung manungi mi khudimak su mafam asi lakpiduna ayamba yawbirare aduna mathang gi sahidasu mathang lakadrobe sahi singdasu aikoi asimba lamtu singdo bagi thabak asi yausinduna aikoi gi mayam gi oiba social service asida akoi saru gajage मालेम की मैम फंगनगदबनी हाइबा अदुगुम खोंजंगदुदा मसाना मसाबु सेल्फ इम्युलेट तौरे हारेगा मई थाजरे हारेगा मणिपुर मैम की मांग थाना आई ह्यूमन टॉर्च ओइना चटलगे हाइदना मसाना अयाब खुजेक पीदना अदुगुम मागी खोंजंग अदुबो अखोनी इकाई खुमनाबु उच्चबो ओइना मणिपुरी स्टूडेंट्स फेडरेशन अमदी मणिपुर मैमना हारिबा मा अथौबसिना पांगथोखिबा माना लौखलंबा माकी थौदांग अदुबु निंगसिंगजबो ओइना हंदक ऑगस्ट की तांग 13 असिदा 15 सुबा अथौबसिना लेखिदबगी कुमोन थौरम अखोई पांथोननबगिदमक्ता सेम साजरी थौरम असिगा मरी लेनाना ngasi अथौब असिगी मितम लेजरिबा बिष्णुपुरगी अखोई मणिपुरी स्टूडेंट्स फेडरेशन अमदी मणिपुर मियामगा खुसमनरगा हारिबा अथौब असिगी मेमोरियल कॉम्प्लेक्स अमा मफम असिमक्ता साजगदबनी मितम लेरिबा मफम असिमक्ता मसी अखोई सिट सेमगी थौरम अमा अखोई सिनजबनी Manipur Pradesh Congress Committee की President Amadi Hanagi Deputy Chief Minister Gaikhangam na Muslim Ichininaw gi hayeng pangthokadoriba Idul Juha ga mari leinana yaifa pausal pirakpaga loinana kumhai asina lakpada chingtam anida tangdu leitana ingna chikna leiba hena chawkhatpa hana sunaba yaudaba nungsi chanana amadi nungai yaifana leiba lamdam ama purakpa oirasunu haina fongdorakli Protection of Human Integrity and Development Association Thawala Sinduna ngasi Khongjom War Memorial Complex ta uchara thakre uchara thazinbagi thoram aduda Divisional Forest Officer Thawbal Devala Laifrakpam PHIDA gi President Okram Surchandra Integrated Mega Tourist Development Cooperative Society Khongjom gi President M Mangina Chingba Miyoi Singh Saruk Yakhi CM gi Green Manipur Mission gi Brand Ambassador Hiang Lamdagi Valentina Elangbamsu akhanaba guest oina Saruk Yakhi Valentina na lamdam masida uwa yanthatpa gi hainabi asi thadok haningi amadi u ama yanthatpada u chara kun thajinbagi apamba lei haiki DFO Devalana mamangda u yanthathiba dugi mahai oina handak chahi ikangi awaba mayoknabani honglakliba ising nungsitki awanba si mayoknaba mipum khudimakna u chara thajinsi haiba wafam phongdoki Moirangda laiba Advanced Intermediate College ki chahi kun mapung farakpagi kumon Assessing to World Knowledge Society haiba thimda college sida ngarang pangthokre Thauramada da saruk yakiba Moirang Kendra gi social worker Thongam Santina college asi hek linkhalakpadagi afava mahiroi kaya puthokre lakadoriba chahi kaya dasu afava mahiroi hena puthoktuna Masek mangal leiba college ama ohena ba hona binaba college asigi teaching and non-teaching staff singi pukning chingsinki Thoramgi saruk ama oina mithoi mihelaba mahiroi singda mana piduna ikai khumnabaga loinana pukning thawatki Ngasi Singarban High School gi oza ke Karuna Misrana Sinja Langzaduna mahaki Mabok Lakshmi Misrabu ningsingbagi thoram ama Kaptanpur Part 18 Lakhipur da pangthokre thoram aduda tongan ba school gi headmaster Binota Singha Rahman Laskar ke Kalpana Nalini Misra da khudolpot tamduna ikai khumnaba utkhi amadi school kaya gi half yearly exam da makok tarakhraba mahiroi singdasu mana yenthokhi Bishnupur Municipal Council Ward Number 4 gi CI College ki kha thangba lekai da leriba miyamna ngasidagi chahi kuntra gi mamangdagi fangfam thokpa haksing amata mapung fana fangdri haina fongdorakli wafam asi lengak na sembidraba lekai adu fauduna chatpa lambi mayai da pangthokpa paugi mifam amada khunja singna fongdokhibani lekai adugi miyoi S Basantana miyoi ba ama oibada Changba mai ising lambi thong mafam adudi asuki matik khudong chadre adubu bot ki matamdadi miyamda moithem tawraga isagi hak adu lobi bot loikraba matungdana hairiba polam sing asi pibinaba hairubada nachungdana leithoktuna miyamgi hak matli leikai adumaki es sanayai mamaitaina lamdam sigi miyoiba singda mi ama oibagi hak sing ningthina fanghanbiyu athuba matamda thaknaba ising lambi thong loinana maigi fibam yengsinbiyu haina mari leinaba authority singi pukning chingsilakli man power minister paring ada
ꯑꯗꯨꯃꯥꯏꯅ ꯄꯨꯁꯟꯕꯤꯈꯤꯕ ꯖꯒꯥ ꯑꯃꯅꯤ ꯑꯗꯨꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯒꯤ ꯄꯣꯁꯁꯦ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯎꯅ ꯌꯨꯡꯖꯔꯒ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯩꯒꯤ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯔꯤꯕꯁꯤ ꯃꯁꯤ ꯃꯇꯝꯒ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯌꯨ खितंग लंबी थोंग खुदोंग चादबसिंगसी अमुक्तंग येंसिनबिदुना अखोइबुसु मियामगी फैसिलिटी फंगिबा खुदोंग चाबसि खितंग फंगनबियो हाइदना मरुओइना इसिंग मई इसिंग अदगे लंबीसिगी अवाटपसिदंग येंसिनबिरगदी इकोसु अपेन मदु को ओजेगे यारगदी असिमदंग चंगसिनबियो हाइना मीडियागी मफमदा आइना अमुक हनानि Educational Enhancement Organization Lamding Linkhatkiba Chahi Yankai Surakpagi Golden Jubilee Thauram ngasi organization asigi sanglenda pangthokrai Thauram adu da saruk yakiba Khangaboki MLA O Surja Kumarna Leikai gi Lairiba Club Organization singi thodang yamna chawi Hauziki matamda mayai kaba chinjak sizinabagi masing hengalakliba si thingna bahonabada Club Organization singna thawa yauna honaba yamna pukning thogatningai ni phongdokhi Social Scientist Dr. Danavir Laishram nasu state asida civil society organization singna matam gi lauriba thodang gi matang da panki ngasi gi thoram asiga mari leinana mahiroi singi layekpa tanabagi thoram amasu pangthokhi Lilong Higher Secondary School da Home Science ki lecturer Orambi Ukhrul District gi Chongring M Mapuroiba Sim Reiso Kasana ngarang ikhang khangaudana lekhidabada Manipur Government Higher Secondary Lecturer Welfare Association Manipurna awaba phongdorakli mahakna manung matam chadana lekhidaba sida oza singi community da yamna achoba mangjaba ama oibata natana menba ngamlaroidaba amasu leiragani haina association gi Publicity and Information Secretary M Romeo Singh na thadorakpa cherol amana hairi Chongring Moinaugi Tawaina Ingna Chikna Mapugi Leikonda Leiba Oirasanu amasung mahaki imung manungi awabadasu association na saruk yazari haina makatarakli Kwakta Santhong Makha Lekai da Leiba Relief Center for the Welfare of Differently Able Person Manipur gi Bishnupur unit na sinduna ngasi unit asigi office da differently able oraba Muslim Ichil Inaw Singh da unit asigi secretary Ningthauzam Lakhi Kantana luchingduna hayeng it kumai ka mari leinana imungi sizinana ba polam sing yenthokhrei Bharat Swabiman Trust Patanjali Yoga Samiti Manipur State Local Club Amadi Taruk Shuba Assam Rifles na punna sinduna ngasi Singzamai Chinga mathakta leiba Taruk Shuba Assam Rifles ki campus ta ucharakya thakhrei ngasi gi thoram aduda Manipur Legislative Assembly ki Speaker Y Khemchana luchingduna campus aduda hida kana ba pambi sing yauna ucharakya thakhi Speaker Y Khemchana miyamna uchara sing thabagi hainabi ama leirakliba asi afava khongthang ni haiki पुलिस चथरीब योग की टीम सिंह असम राइफल्स की सिलमी सिंह मणिपुर की तोान तोान जगह इमाइबेन पुनः इसन इचे पुनः ग्लोबल वार्मिंग अप से खरदसु फनब है उ थाबगी थबम चथबनी मयामना लेकाई सी क्लब सु फसन ड्रॉप तौबीदना सोजोग तौबीबसे याम नुंगाइजे Konthauzam Kendra gi manung chanba Foizing Nodia Thongkhongda kumja lising amaga chamapanga marifu tareta sakhiba aduga hokhiba chahi lising ani tara nipanda satar kintharakpadagi hauzik fauba semjin bidraba pukadam ngasi lomi sinmi apunba lup nambol gi thomi singna thingatkhrai ngasi ayu angan badagi thomi singna laikai dagi Wa amadi Dambuna Turel Tungna Thingatkhrai da masina ising kangduna lairaba local kayada ising engine siznaduna low panbada mateng oinabagi pandamda lengaki mateng yaudana ising thingatnaba honabani Karigumba da masi mapung fana mathau taurabadi local nipan yi low pari lising amaga chani romda kanaba piba ngamgani haina ilup asigi advisor ti ivo chobana wafam kaya phongdokhi MLA oibiriba Dr. Sapam Ranjan daso akhoi loop asina akhoi sigumba damaji semjin biu haidona haugiba ngasi nini humni gi mamangda se pisinjakhre mahang nasu si minister gi mafamda hari wafam asi chithi si piduna lam damasi mathangi da phajana semjinaba tauragani haibagi pausu tajare adubu hauji laugi biu masi kangal lebe maram na khoi mayam changna damaji sabadagi sing hauji chap chaba mong ising jil leire aduna khoi lomi singna
मसीगी दाम असी इसिंग असे कंगदुन लेरिबा लोफमसिंग असिदा हौजिक फंगबा ngamgadra हाइबगी आशा लोनेना अखोई मयाम मफम असिदा थबक असि थमोइगी लाइना अमना का हेना मबुक कंखलकपदगी रिम्स हॉस्पिटल दा लाइकनदुना लेरिबा सिंगजमई थोंगाम लेकाइदगी TH नेवीदा कंगलैपाक फंड राइजिंग ऑर्गेनाइजेशन सेलगी मतें खुसिनख्रे मसागी चाही कुनिथोई खक्तमक ngairiba नेवीगी अपोपी नंदिनीना नेवीना चाही मापन तरा सुरकपा दुआइदगी मसा नुंगाइते हाइना कयारक हना हाइरबसु मपुरोइबा लेखिदबा अमदी इमुंगी लैता लाइरा मेनबा होनबदा लायेंगबा ngamkhide मचागी मबुक का हेना कंखलकपदगी हौखिबा सगोसे नुमिता रिम्स पुखलखिबनी इमुंग मनुंगी सेलगी अवाबा उबदगी रिम्स की डॉक्टर सिंगना सिनबीदुना CMHT की मखादा हिदाक लांगथक खरदी फंगबा हौरे हाइखि नाकलमरोमदा KFRO की जनरल सेक्रेटरी N जॉनसन मानव खुनाई अमगी वखलोंदा ऑर्गेनाइजेशन असिगी थौमी सिंगना अंगंबा सेल पुथोकनदुना अवाबा तारबा सिंगदा मतेंग पांगदुना लाकली मखा तानासु अंगंबा मतेंग पांखिगनी सेल लैतबना मरम ओइरगा लाइरिक तमहनबा ngamdraga मसागी चाही तरा मंगा खक ngairiba नेवी की मनाव नुपाबुसु ऑर्गेनाइजेशन असिना मखा ताना मही तमहनबा होनरगनी हाइखि थोंगावजम नेवी की दमता करीगुम खरदंग कोइना मतेंग पांगबा लाक्सबनी सेल की मतेंग ओइना पांगजबनी मसी करी वखलोंदे पांगजबनो हार कांदा कोइना ममांगदसु फोंदोखिबा लैता लाइरा लाइरबसिंग असि अको इंडिविजुअल ओइना कोइना करीगुम खजि खजि खाइनाजबसिना मयामगी लोइनमक निंबा थुंगनबा ngamdrabasu खरा खरा मतेंग पांगबा याय हैबसि तुंगदा हरokliba naharolsing amadi government gi side tasu akoina masi lesson ama tambibani masi akoina kathokpa mayam bidamta tawbasi akoigi miyoibagi chanabini dharmani hebase akoina masi thamjabani चा फरने हबा खले मयांगी मतेंग छिना आई चा फबा इदु जुम ओइजरगे पाउकी मरथा नातेन बब्रे अमगा लौसरी अइना अइगी पुसिगी लेमिनगदब नुपा खनबदिने अइ सागे पामने मफमसे नुपा सोबम नते अइ इचा नुपीबुसु मांगनगेना खन अइ नंगु नुक्सी अइदि नंगु नुक्सीदे ब्रेक मतंग ताराम नोचरी मखा तावा पाउदा हौखिबा जुलाई अमदगी हौदुना चथरखिबा ग्रीन हियांगलम केंद्र कैंपेन की सरुक अमा ओइना ngasisu हियांगलम केंद्र की मनुंग चनबा वाइखोंग लाइमनाई खुंजाव पोमथोकपी लेकाइदा सोशल वर्कर माइबम सुरचंद्र मैतेगी मित्येंग मखादा मॉडल यूथ क्लब वाइखोंग खुसमनदुना उचरा क्या थाखरे क्लब असिगी कंपाउंड पांथोखिबा थरम अदुदा लेकाय अदुगी मसिंग यामलबा मियामना सरुक याखि मदुदा सोशल वर्कर माइबम सुरचंद्र की माइकैदगी थागतपा फोंदोकलदुना ग्रीन हियांगलम केंद्र कैंपेन की मखादा थारकलिबा उचरा सिंग असि क्लब ऑर्गेनाइजेशन अमदी मियामना थवाय यावना सरुक यादुना उचरा सिंग असि हिंगनबा होनामिनसि हाइखि मेडिकल डायरेक्टोरेट इम्फाल की मखादा लेबा स्कूल ऑफ ANM FHW की प्रिंसिपल ओरमपता नतना TNAI मणिपुर ब्रांच की पब्लिक हेल्थ सेक्शन की चेयरपर्सन ओरमबी कांगाबम सोरोदाना मसागी अनाबा अमदगी खंगहौदना लेखिदबदा द ट्रेन नर्सेस एसोसिएशन ऑफ इंडिया मणिपुर स्टेट ब्रांच की माइकैदगी अवाबा फोंदोरकली एसोसिएशन असिगी सेक्रेटरी ना थादोरक पचेरोल अमना हाइरकलिबदी ngasi TNAI मणिपुर ब्रांच की ऑफिस दा मिफम अमा पांगथोकतुना मिनिट अनि तुमिना लेप्तुना अवाबा फोंदोकपगा लोइनना लेखिद्रबगी थवाइना मपुगी खुयादा इंगना चिकना लैनबा थौनिखि अमदे इमुंग मनुंगी अवाबादसु सरुक याजरी हाइखि टेक्नोपोल डिस्ट्रिक्ट की मनुंग चना लेरिबा क्वाथा खुलदा हौखिबा नुमित खरनी ममांगदगी खुलसिदा लेबा खुंजा कया लोक खुबा लाइहौ हौबा कोक चिकपा अमदी कोक ngaurakpana chingba layong kaya paktaknana nare hauzik oirekliba fivam masigi matangda khun asigi village authority ki secretary ivo yaimagi aikhoigi more paumiga akhanana unaba amada kwatha khun asigi mioi kaya ama narakpadagi more da leiba mari leinaba doctor singda pau pibadagi thasigi tangmari nomaising numita doctor khara khun asida laktuna anawa sing asibu yengbiraga hidak langthak piramkhi नोंमनिनी लेरगा हिदाक चारबसु फिबम फगलकपा ngamdabadagi khunjasing asi anaba masing hengalakpadagi amuk hana khunasida awaba kya mayoknakhi khungi maikaidagi technopol gi CMO paupiduna khunasida mapung fana anaba sing asibu laying binawa haibasu hauzik fawba laktri haina pendaba fungdorakhi
Kwathada Assam Rifles na Independence Day gamari lainana ngasi free medical camp ama pangthokre camp aduda AR gi doctor specialist kaya ama su saruk yaduna yengki miyoi kaya layeng baga loinana lemna hidak langthak singsu yenthoki. All Manipur Matam Isai Kanglop Amik Nasinduna Development of Manipur Matam Isai with Traditional Value and Identity Haiva Timda Lamfelda Laiba Indian Medical Association Ima Holda Numit Humni Chathagadaba Seminar Ngasi Numit Ini Chankre Tauramadu da Saruk Yakiba Amiki General Secretary Mayengbam Dananjoina Tongan Toanba Saisak Saidada Sing Asi Fazaraba masak asi modern music da puthokuna Manipur asi nahongnana isai gi khuthangda masak tak nabagi pandamda seminar asi pangthokpani haiki. Lining thau lam ahingba thaugal lob kainau na sinduna lob ki thaumi kayana saruk yaduna lining thau gi kainau da leiba laibungda lam tu sengbagi thauram ama ngasi pangthokre lob ki thaumi S Somarendrona hojik matamda kangi leina kaya sandorakpadagi kanana ba pandamda lam tu sengbagi thauram asi pangthokpani haiki. Hauzi amung sana bagi pau pambigani. Manipur Rifle Association asunduna Kumal Lampak Shooting Range sa Chatharakhiba Kunmapan Shuba All Manipur Shooting Competition lisingani taramapan ngasi loisinkhre. Competition asigi journalist category da meter kunmanga standard pistol da TOMTV ki paumi Onel Sambanduramna chamagi manungda humputaru kaptuna gold medal loki. Morning Bell gi B Biseswarna yangkhaimanga score tawduna silver amadi DY365 ki Y Okendrajit na Elias Nanauna score nifu fangduna bronze medal loki. .22 side rifle gi meter gi oinasu TOMTV ki paumi Onel na chamagi manungda score humfunipan lawduna gold. Impact TV gi A Yaifavana Kuntaret fangduna silver amadi Morning Bell gi Biseswarna Kuntaruk fangduna bronze loki. Ngasi competition asi loisinbagi thauram aduda Manipur Legislative Assembly ki Speaker Y Khemchan, Manipur Olympic Association ki Secretary Sunil Elangbam amadi Manipur Rifle ki M Rachandrana athoiba lengbirakpa sing oina saruk yakhi. Competition aduda puna sanaroi chamaga kunmapan na saruk yakhi madugi manungda kuntra taret na nupi aduga marifu tara nithoi na nupani. Sanaroi singna Manipur Sports Association singna Manipuri Zati si Bharat masak tak mai tawi adu sports ki phagalaiba angang sigi talent si angkanda ngasi mamang da hogi ba sarkar na su sikpali ba sarkar na su sports ki state sports policy ma matam masana masi kusem da basi masi live thibulin thamjani apoi shooter marhuma thoina nongmai homna kape si tawada uni yang musuh poni anu masih bagi matam sih kesana ba state sports policy ma yang tangai pada dia thamjara kanda punam tagi losin na bawa yang tunggu. All Manipur Bodybuilder Association Ambagi Mityeng Makhada Imphal West District Bodybuilder Association asinduna ngasi Naurem Thongda Leiba Laikram Khulen Laikai Community Hall da taratare shuba Mr. Imphal West District Bodybuilding Contest pangthokre. Tongan ba gym singdagi sanaroi kuntaret na saruk yaduna pangthokiba Junior Senior Master amadi Man Fitness haina category mari khaidoktuna pangthokiba contest aduda Man Fitness ki oina Salai Body Sculpture Teragi Sanaroi P Gulip Sayon Gym Mayang Imphal gi P Nikhil amadi MK Fitness Center Sagolban gi oinam Liver Maitaina mathang sina hanba ni shuba amadi ahum shuba takhi Junior Kanglup ki oina Salai Body Sculpture gi Teragi Sarungbam Malem Nganba United Gym Manipur Naurem Thonggi ke Napoleon amadi Sayon Gym Mayang Imphal gi P Nikhil na mathang sina hanba ni shuba amadi ahum shuba takhi Amaromda Master Category gi oina Salai Body Sculpture na KH Washington na ahanba Calisthenic Health Circuit Teragi T Dusanta na anishuba aduga NT Gym Langthabal gi sanaroi L Sekhorjit na ahum shuba takhi aduga Senior Category gi oina KBB Gym gi S Priyankar World Gym Ya School gi KH Takhel Nganba amadi Salai Body Sculpture gi Washington na mathang sina ahanba anishuba amadi ahum shuba takhi
Amaromda Ambagi Mityeng Makhada Kakching District Bodybuilder Association Achinduna ngasi Kakching Mayai Lekai Multipurpose Community Hall da category ahum thokna pangthokiba anirak shuba Kakching District Bodybuilding and Fitness Competition da junior ki kanglupta the Gym Reborn Nagamapal gi Boboy Khetrimayum ASK Gym Kakching gi Columbus Raskumar amadi Iron Gym Kakching Khetrimayum Nirosna ahanbani shuba amadi ahum shuba takhi Senior Open gi kangluptana Gold Gym Kakching Khunau gi KH Warsen Iron Gym gi KSI Govindas amadi ASK Gym Kakching gi Khetrimayum Clinton na ahanba ani shuba amadi ahum shuba takhi aduga Men Fitness gi oina MMM Fitness Kakching gi Khetrimayum Kaniska na ahanba ASK Gym gi Naurem Freddy na ani shuba amadi The Gym Reborn Nagamapal gi Saugaizam Gyanandana ahum shuba takhi District Football Association Thobal Nasinduna Thobal Chawyaima Higher Secondary Playground da July 16 Chatharakhiba Anishuba Under 13 Boys Football League Tournament Isingnitramapan gi Championship FIDA FC Tenthana Oikre Punna team Nipana Group ani thokna khaidok laga sanakhiba football tournament gi ngasi sanakhiba final match da FIDA FC na CITYC Hairopo kick from penalty da thoikhibani Tournament loisinbagi thoramda Thobal Kendra da BJP gi mirep oikiba El Basanta amadi Wangkhem Kendra gi mirep oigani haina thaurangliba El Domain anina mai paknaba team anida trophy amadi sengi mana khusinakhi Lakliba August 18 da Major Dayan Chan gi mapo kumo numitta lakadoriba National Sports Awards ki Mana Fangadaba Athlete Amadi Course Sing Khananaba Miyoi Tarani Thoina Saba Selection Committee Sembada Lamda Masigi Saknarabi Boxer MC Mary Komsu Yaure Committee Asi Supreme Court Justice Retired Makundakam Sarmana Luchingani Amadi Sports Secretary Radesh Shyam Julania Sports Authority of India Director General Sandeep Pradhan Target Olympic Podium Scheme gi CEO Commander Rajesh Raja Pokalan Saknaraba Footballer Baichung Buchia Hanagi Nupi Cricket Team Captain Anjum Chopra Anju Bobby George Amadi Table Tennis Coach Kamles Mehta na chingba yauri Sub Junior Amadi Cadet Boys and Girls ki kunhumdo shuba State Level Judo Championship lisingani taramapan ngasidagi Koizam Yaima Memorial Trust Amadi Manipur Judo Association asunduna Kuman Lampak Indoor Stadium da hogdokre numit nini chethagadaba championship asigi hogdokpaki thoram aduda saruk yakiba Manipur Judo Association ki President Dr. KH Ratan Kumar na India gi oina judo gi lamda Manipur na achoba thodang ama lauduna lakli miyamna hiramasida hena akhanaba midyeng changlabadi afaba mayonda purakpa ngamgani haiki ngasigi thoramadada Manipur Judo Association ki working president Bijoy Koizam amadi Youth and Sport ki deputy director TH Thobasu saruk yakhi ngasi nung tilfong kiba pauche singda kari kari maru ba pau yok kibage habdu meyam puna miyeng taminasi Kangla Pau Kangdagi Sandok Palaina ki case Samapan Humpu Thengnare Mari Sikre District Singda CMO Singna Lusingba Task Force Semle Jayant Kumar Lalhaulup Anigi Lusingba Ahum Kanglai-pal Thoiluang Rosan ngasi Patna dagi Imphal da purakre Babysna Misigi Achumba Langlalangjin Putho Haina Nupi Ahum Khutang Chara Henba Hokre Pau Jail Government Officer Singna Office da Famduna Laibagi Mahutta Field Chatuna Knowledge Amadi Skill Tamsi Journal Singh Maoist Communist Party Manipur gi Lusingba Kanglai-pal Imphal da purakre Babysna Mishi Mafam kaya da wakat mifam sathakre Pandam Babysna Mishi gi matanga miyam gi mifam pangthok na warip sing laukre JAC gi khongjang saugat paga loinana achumba wayal puthoknaba taksinba amadi Standard Robert ki mahiroi sing mahi tamba hauhallu Minister singna suning nomningba miyoi kaya gi mateng panglabadi laingak lon gi asengba mahau phangani Karam Shyam BJP gi membership drive program chathari Kashmir dagi article chahum humdra lauthokkhibadagi Laibak sigi miyam masing thingamdana BJP da enrollment tawrakadori Liven Manava Bihar dagi faba lalhoba ahum ngasi Imphal da purakre Babysna gi mihat ki case tang 13 fawba CBI da sinagadavani Wangkhem Kendra gi MLA na BPL family singda gyasian thokre Lengak tagi phangpham tokpa chak thung phangdre Loisilak pada maru ba pau mukana pizari
फाजिनखिबा JSC की मियोय अमदी खोंजंग लोइसिंग कंडीशन अमता यावदना थादोरकनबा अमदी बेबी सनामिसी की केस थासी तरा तरेट फावबगी मनुंगदा CBI दा सिननबा ताकदोना लेंगाक्ता मतम थाखरे मफम कयादा बेबी सनामिसी की लंगला लंगचिन पुथोकनबा मियामना पाकसना खोंजंग संगसिनख्रे पुलिसना वाकल मिफम थुगाइरुबदगी इरांग थोखरे पटनादगी मणिपुर पुलिस अमसुंग पटना पुलिसना फाकिबा माओइस्ट कम्युनिस्ट पार्टी की लुचिंगबा सपमचा कंगलेपाल यावना लालहौबा अहुम इम्फालदा पुरखरे खुनायामा चाखतपदा ह्यूमन रिसोर्स फगतहनबा यामना मथौ ताई हाइना MU की एडमिनिस्ट्रेटर जनरल सिंहना फोंदोखरे अमदी कुनमापन शुबा ऑल मणिपुर शूटिंग कॉम्पिटिशन लिसिंगनी तरामापन ngasi loisinkhre जर्नलिस्ट कैटेगरी दा TOMTV की पाउमी ओनेलना गोल अनि लौखरे ngasi gi oinadi manipuri paumata ansuloisare meng tabi dibesingbo amukahna khurumjari